ꯑꯩꯈꯣꯏꯅꯤ ꯗ꯭ꯔꯦꯁ ꯐꯖꯕꯒ ꯁꯦꯠꯂꯒ ꯀꯩꯗꯧꯔꯕꯅꯤ ꯑꯝꯇ ꯌꯦꯡꯖꯒꯦ ꯌꯥꯝ ꯐꯖꯩꯌꯦ ꯉꯔꯥꯡꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯝꯇ ꯌꯦꯡꯒꯦ ꯀꯞꯀꯅꯨ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯇꯤꯅꯤ ꯉꯁꯤ ꯁꯟꯗꯦꯅꯤ ꯂꯦꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦꯅ ꯍꯧꯖꯤꯛ ꯀꯣꯏꯕ ꯃꯐꯝꯗ ꯆꯠꯇꯣꯔꯦ ꯆꯠꯁꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯉꯁꯥꯏ ꯃꯈꯣꯏ ꯁꯤ ꯑꯍꯨꯝꯁꯦ ꯉꯥꯏꯔꯤꯉꯩꯗ ꯍꯪꯒꯠ ꯍꯟꯗꯥ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯃꯤ 5 ꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯂꯣꯏ ꯁꯨꯔꯦ ꯆꯠꯂꯁꯤ ꯃꯐꯝꯗꯣ ꯀꯥꯏꯗꯅꯣ ꯀꯩꯅꯣ ꯌꯦꯡꯉꯨꯔꯁꯤ ꯀꯪꯂꯥꯒꯤꯁꯤꯁꯨ ꯃꯤ ꯌꯥꯝ ꯌꯦꯡꯕ ꯂꯥꯛꯑꯦ ꯁꯟꯗꯦ ꯑꯣꯏꯕꯩ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯕ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯗ MU ꯒꯦꯠ ꯃꯃꯥꯡꯗ ꯈꯥꯝꯃꯦ ꯑꯗꯨꯒ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯣꯏꯅꯕ ꯈꯔ ꯂꯩꯕ ꯆꯪꯈ꯭ꯔꯦ ꯕꯦꯝꯕꯦꯝꯅꯗꯣ ꯑꯥꯗ ꯈꯜꯂꯤꯕ ꯁꯤꯗꯩ ꯑꯗꯨꯒ ꯑꯥꯗ ꯐꯨꯠ ꯕ꯭ꯔꯤꯁꯝꯁꯨ ꯁꯥꯔꯕꯅꯦ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯂꯥꯛꯑꯦ ꯑꯩꯅ ꯄꯥꯝꯕ ꯌꯧꯕ꯭ꯔꯥ ꯑꯩ ꯁꯤ ꯆꯥꯒꯦ ꯁꯤ ꯑꯃꯈꯛꯇꯪ ꯂꯩꯕ꯭ꯔꯥ ꯌꯥꯔꯦ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯁꯤ ꯔꯤꯌꯦꯜ ꯑꯃ ꯂꯧꯒꯦ ꯑꯩꯒꯤꯁꯨ ꯑꯃ ꯂꯧꯍꯧ ꯑꯩꯈꯣꯏ ꯀꯥꯟꯆꯤꯄꯨꯔ ꯂꯥꯟꯊꯣꯔꯛꯑꯦ ꯂꯤꯂꯣꯡꯊꯣꯡ ꯊꯧꯒꯠꯂꯤ ꯂꯤꯂꯣꯡꯊꯣꯡ ꯑꯅꯧꯕ ꯁꯦꯝꯒꯠꯄꯗꯨꯅꯤ ꯁꯤꯁꯦ ꯁꯤꯗꯒꯤ ꯃꯣꯔꯦ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤ 99 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇ ꯉꯥꯏꯔꯦ ꯊꯧꯕꯥꯜ ꯆꯠꯀꯦ ꯍꯥꯏꯔꯒꯅ 12 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯒ ꯇꯦꯡꯅꯧꯄꯜ ꯆꯠꯀꯦ ꯍꯥꯏꯔꯒꯅ 59 ꯀꯤꯂꯣꯃꯤꯇꯔ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗ꯭ꯔꯤ ꯆꯠꯂꯁꯤ ꯊꯤꯔꯨꯔꯁꯤ ꯁꯤ ꯊꯨꯅ ꯁꯦꯝꯕ ꯃꯣꯏ ꯁꯤ ꯌꯥꯝ ꯋꯥꯡꯈꯠꯄ꯭ꯔꯣ ꯑꯃꯨꯛꯀ ꯁꯦꯝꯕꯗ ꯌꯥꯝ ꯋꯥꯡꯈꯠꯄꯗꯤ ꯑꯣꯏꯔꯝꯃꯣꯏ ꯈꯔꯗꯤ ꯋꯥꯡꯈꯠꯄ ꯑꯣꯏꯔꯝꯃꯣꯏ ꯋꯥꯡꯈꯠꯄ ꯃꯥꯜꯂꯦ ꯃꯄꯥꯟ ꯂꯝꯒ ꯃꯥꯜꯂꯦ ꯉꯁꯥꯏ ꯂꯤꯂꯣꯡ ꯄꯨꯔꯥ ꯃꯄꯥꯟ ꯂꯝ ꯑꯣꯟꯈ꯭ꯔꯦ ꯌꯥꯝ ꯄꯣꯁ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯜ ꯍꯌꯥꯠꯇ ꯍꯥꯏꯖꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯍꯥꯏꯖꯤꯟꯐꯝꯁꯦ ꯐꯔꯛ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯜ ꯍꯌꯥꯠꯁꯤ ꯂꯩꯍꯧꯔꯦ ꯕꯤꯔꯌꯥꯅꯤ ꯂꯩꯔꯒ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯆꯠ ꯂꯥꯎꯅ ꯑꯜ ꯍꯌꯥꯠꯀꯤꯗ ꯍꯥꯏꯖꯤꯜꯂꯝꯗꯧꯅꯦꯕ ꯑꯇꯣꯞꯄ ꯍꯥꯏꯖꯤꯟꯐꯝ ꯂꯩꯔꯝꯅꯤꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯖꯤꯜꯍꯧꯗ꯭ꯔꯦꯅꯀꯣ ꯌꯥꯝ ꯂꯥꯞꯅ ꯍꯥꯏꯖꯤꯟꯐꯝꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯑꯜ ꯍꯌꯥꯠꯇꯒꯤ ꯕꯤꯔꯌꯥꯅꯤ ꯀꯦꯟꯁꯦꯜ ꯑꯩꯗꯤ ꯕꯤꯔꯌꯥꯅꯤꯗꯣ ꯄꯦꯛ ꯇꯧꯔꯒ ꯄꯨꯔꯒꯀꯣ ꯀꯦꯟꯁꯦꯜ ꯑꯣꯏꯗꯦ ꯀꯩꯅꯣ ꯍꯣꯔꯦꯟ ꯆꯠꯇꯣꯏ ꯃꯐꯝꯗꯨꯗ ꯆꯥꯁꯦꯅ ꯈꯟꯕ ꯌꯥꯗ꯭ꯔꯦ ꯂꯝꯕꯤ ꯈꯨꯅꯨꯡꯉꯥꯏ ꯌꯦꯡꯉꯣ ꯂꯤꯂꯣꯡꯗꯒꯤ ꯑꯩꯁꯤ ꯋꯥꯏꯊꯧꯒꯂꯥꯏ ꯍꯦꯟꯗꯣꯔꯛꯄꯁꯦ ꯈꯪꯍꯧꯗꯦꯕ ꯖꯔ ꯊꯧꯔꯒ ꯑꯗꯨꯝ ꯀꯔꯤꯝ ꯈꯪꯍꯧꯗꯕꯤꯗ ꯌꯧꯔꯦꯕ ꯍꯧꯖꯤꯛ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯡꯒ ꯐꯖꯅ ꯀꯛꯑꯒ ꯁꯥꯔꯛꯄ ꯃꯥꯜꯂꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯆꯥꯎꯔ ꯄꯥꯛꯑꯦꯕ ꯃꯇꯦꯛ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯦꯛ ꯑꯃꯗꯤ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯄꯁꯤꯗ ꯑꯅꯝꯕꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯖꯒꯥꯁꯤꯕꯨꯛꯇꯤꯀꯣ ꯂꯝꯕꯤꯗ ꯑꯅꯝꯕ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤक ꯊꯧꯕꯥꯜ ꯌꯧꯗꯣꯔꯦ ꯀꯤꯂꯣꯃꯤꯇꯔ 2 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯂꯤꯂꯣꯡꯗꯒꯤ ꯁꯤꯐꯥꯎ ꯊꯧꯔꯛꯄꯁꯦ ꯌꯥꯝꯕ꯭ꯔꯥ ꯃꯤꯅꯤꯠ ꯀꯌꯥ ꯐꯥꯔꯝꯅꯤꯁꯦ ꯃꯤꯅꯤꯠ 5ꯃꯨꯛꯔꯣ ꯃꯤꯅꯤꯠ 10 ꯐꯥꯔꯕꯣ ꯈꯪꯗꯦ ꯈꯪꯍꯧꯗꯦꯕ ꯌꯥꯝ ꯂꯝꯕꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯃ꯭ꯔꯥ ꯄꯨꯡꯁꯦ ꯀꯌꯥ ꯆꯪꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯖꯔ ꯌꯧꯕꯩ ꯇꯥꯏꯞꯇ ꯐꯥꯎꯋꯦꯕ ꯃꯤꯅꯤꯠ ꯀꯌꯥ ꯑꯦꯛꯖꯦꯛꯂꯤ ꯆꯪꯕꯅꯣꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯍꯧꯖꯤꯛ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 19 ꯁꯤꯗꯒꯤ ꯄꯨꯡ ꯀꯌꯥꯗ ꯌꯧꯒꯦ ꯌꯦꯡꯁꯤ ꯍꯣꯏ ꯊꯧꯕꯥꯜ ꯕꯖꯥꯔ ꯌꯧꯔꯦ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯗꯤ ꯃꯣꯔꯦꯒꯁꯦ ꯑꯁ ꯄꯨꯡ 1ꯗꯒ ꯌꯧꯗꯧ ꯃꯥꯜꯂꯦ ꯄꯨꯡ 1 ꯈꯛꯇꯪ ꯆꯪꯗꯧ ꯃꯥꯜꯂꯦ ꯃꯣꯔꯦꯁꯦ ꯑꯃꯨꯛ ꯆꯠꯄꯗ 80 km/h ꯊꯧꯔꯒꯗꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯅꯤꯀꯣ 99 km/hꯅꯦꯕ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯑꯩꯗꯤ ꯆꯪꯅꯤꯡꯉꯦ ꯃꯣꯏ ꯕꯖꯥꯔꯗ ꯃꯣꯔꯦ ꯕꯖꯥꯔꯗ ꯁꯤ ꯕꯖꯥꯔꯗ ꯊꯧꯕꯥꯜ ꯕꯖꯥꯔꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅꯣ ꯆꯪꯁꯤ ꯅꯣꯡꯃ ꯆꯪꯁꯤ ꯍꯧꯖꯤꯛ ꯌꯨꯅꯤꯇꯤ ꯄꯥꯔꯛ ꯑꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯩ ꯑꯗꯨ ꯃꯄꯥꯃꯨꯛꯇꯤ ꯌꯧꯔꯦ ꯊꯣꯡ ꯂꯣꯜꯂꯦ ꯌꯨꯅꯤꯇꯤ ꯄꯥꯔꯛ ꯐꯥꯎꯇꯤ ꯂꯥꯟꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯕ ꯈꯣꯡꯖꯣꯝ ꯂꯣꯝꯗ ꯆꯠꯄꯒꯤ ꯇꯥꯔꯒꯦꯠꯅꯤ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯁꯨꯝ ꯌꯧꯔꯛꯑꯒꯗꯤ ꯈꯪꯍꯧꯗꯦ ꯒꯦꯕꯤꯁ ꯌꯧꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯒꯦꯕꯤꯁ ꯌꯧꯔꯗꯤ ꯃꯣꯔꯦ ꯌꯧꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯖꯜꯂ ꯁꯤꯗꯩꯗꯤ ꯗꯥꯏꯔꯦꯛ ꯏꯁꯇ꯭ꯔꯦꯠ ꯑꯥꯗ ꯆꯤꯡ ꯂꯩꯁꯦ ꯑꯁꯤꯐꯧꯅꯤ ꯊꯧꯗꯣꯏꯁꯦ ꯄꯣꯁ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯁꯣꯝꯁꯨ ꯑꯗꯨꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗ ꯄꯣꯁ ꯌꯥꯝ ꯇꯥꯈ꯭ꯔꯦ ꯒꯥꯔꯤ ꯌꯥꯡꯅꯅꯤ
23 matamje ada Wangjing Bazaar yore hajik Wangjing Bazaar yoramdai swaida lambi khitang nuaite aduga lambi ju khitang pixale swaida na ko atai lambi myam je yam pak chawe hajik Wangjing Bazaar silere lambi je khar pixale swaida na koina hajik thawri lambi ase Indo Myanmar road ne sida akoina sibok yorok pasida ko yumdai tholok pase pung ama minute kun sai tholok paneba khongjong yada mai tower leibu leira da ko ar sibok yorok pada pung ama ga minute manga chap chan change aro akoi speed ti akoina thori speed yam consistent oina thok bana teba amu kanna thobi amu tama thobi dor thok baneba adu da wok ta pung ama da yowe chije lambi kam nuai ge do Padahal nuai, sih Mori bu yo, ngahak tang dia ni ada tak kau Mori yo. Si Honda City jadi nuai benar, si cruise control yo je, si set tau berapa tu 80 Honda bida 79 je set tau thamena, aru tu maina seller ke ga sune netra ju ko seller ke ga am tan netra ju ta khong je free oina thamma ju adum gari je dum mathan dan thong ja si same speed je maintain tor ga si yam nungai am sang chat propaganda akhoi je sorai ore alo sorabo la ko je ko gari lambi yam nungai na yam gyan ta na nungai na thor lai ado akhoi Manipur gi lambi di tam ngam de hamra ana nungai ngai sida myam koi la oro ji yam thi nungai ri lambi je khale ga kamain oiram duno khang de aduna nungai ngai sida ko nungai ngai koi horo koi Manipur ado si lambi khusem ji yam kuina di chat tong ma le ko adu ga ju tam ngam de nungai ngai de koi horo ai ji ji Kakching yore Kakching yo de pra mung tong an mane o sam ta ni phai Kakching ji phajai ren chen bi ho Bishal ju de ni Kakching di am tong ko yam kui ja no anh là cái không đi lạc tới một quỷ đấy phải rồi à xin vậy lạc tới li long quốc tăng này vậy là tụm chặt li gì li long một khát chặt tàu quỷ rồi làm bis mày nãy làm mà rồi bung ngay rồi palelio có thể gì bung anh đi cái mình nịp phu anh là đi Sibok yorok pada bung ama cái mình cũng chặt chắn chẳng nghe thì palelio sẽ là như nào mồi ông thua gì là khang đi đó bây giờ mồi chả làm gì Ini satu je. Mori is not very far. Ada Mori tu je. Kat Changwa Bazaar, Changwa ya jawab. Aku boleh set cak sahaja. Khang de. Mori tu sada di sida cak. Yum dei kem tu sada bi thole na. Sida dum cak chare na. Aru dum thok da gya. Cak chabi. Sida cak am cak re. Chabi au gare. Sampai balik, sampai balik. Bật vào hầu rây là mi mà ngay chứ hả lúc bây giờ phải dậy chính anh đi cả cái thầu rồi có xem tài vậy khi mà phong cái xin gì đó video khai năm cái đấy làm post tài vậy chính truyền chính mai u vậy location hong ani luk sam sai ka samandara koi makhan namak tre ojik chali belami de lechin mer ta sat to male yong ai chik le lechin tha ba ta thin di to si lechin na kup tra sai ja sai bu ba thok le choi lechin na kup pa nong ga lechin ga ke kine am dai biro very nice. Kena di kena itu nang tu highway ti. Legend do condense oil kan da lum kan da. Ke leibam aku bu jolan li foto ada nong. Kali ya? Ada matak ta pai le foto ada legend. Yang cuma. Itu lagi apa ma? Ya. Yade, halaje. Ni je swaida lepeng hak. Habe moi sile to sigi view jam phajab.
ꯁꯤ ꯆꯤꯡ ꯌꯥꯎꯕ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯕ ꯁ꯭ꯋꯥꯏꯗ ꯉꯥ ꯈꯥꯝꯃꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯏꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯅꯦꯕꯀꯣ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯒꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯥꯏ ꯂꯥꯁ ꯚꯤꯗꯤꯑꯣ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯦ ꯁ꯭ꯋꯥꯏꯗ ꯅꯝꯕꯅꯤ ꯐꯖꯩ ꯍꯥꯏꯅꯕ ꯂꯩꯗꯅ ꯖꯔꯅꯤ ꯆꯠꯄꯒꯤ ꯀꯩꯅꯣꯁꯦ ꯃꯐꯝ ꯑꯃꯗ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯥꯏ ꯃꯐꯝꯗꯣ ꯗꯦꯁꯇꯤꯅꯦꯁꯟꯗꯣ ꯌꯧꯔꯒ ꯅꯨꯡꯉꯥꯏꯕꯗꯨ ꯈꯛ ꯅꯠꯇꯦꯕ ꯂꯝꯕꯤ ꯆꯠꯄꯒꯤ ꯂꯝꯕꯦꯟꯗꯣ ꯑꯗꯨꯒꯤ ꯐꯖꯕ ꯃꯌꯥꯝꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨ ꯈꯟꯇꯣꯛꯑꯒ ꯑꯩꯈꯣꯏ ꯗꯦꯁꯇꯤꯅꯦꯁꯟ ꯉꯁꯤ ꯑꯝꯇ ꯂꯩꯇꯕꯤꯗ ꯃꯃꯥꯏ ꯀꯛꯍꯜꯂꯦ ꯇꯥꯏꯃꯤꯡꯁꯦ ꯌꯥꯗꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯈꯔ ꯀꯞꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯟꯖꯔꯦ ꯑꯗꯨꯕꯨ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯝꯕꯦꯟꯁꯦ ꯀꯣꯏꯂꯥꯁ ꯐꯖꯅ ꯊꯥꯔꯕꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯣꯏꯔꯦ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯆꯠꯂꯣ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯐꯖꯩ ꯈꯥꯝꯃꯒꯗꯤ ꯑꯝꯇ ꯐꯣꯇꯣ ꯀꯥꯞꯄꯛꯇ꯭ꯔꯦ ꯃꯊꯪ ꯑꯃꯨꯛꯀ ꯂꯥꯛꯀꯦ ꯉꯁꯤꯗꯤ ꯑꯕꯦꯠ ꯃꯌꯥꯝ ꯀꯞꯄ ꯌꯥꯗ꯭ꯔꯦ ꯁꯤ ꯖꯒꯥꯁꯤꯗ ꯈꯥꯝꯃꯒꯀꯣ ꯐꯣꯇꯣ ꯀꯥꯞꯄ ꯅꯨꯡꯉꯥꯏ ꯐꯖꯅꯤ